ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯍꯧꯕꯅꯦ ꯍꯥꯏꯗꯅ ꯁꯅꯥꯅꯨꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯌꯥꯝ ꯅꯥꯟꯅ ꯀꯦꯔꯒ ꯂꯥꯛꯏ꯫ ꯁꯅꯥꯅꯨꯅ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ, ꯈꯔ ꯉꯟꯅ ꯆꯠꯆꯒꯦ ꯇꯧꯕꯁꯦ ꯅꯪꯅ ꯃꯀꯦ ꯁꯦꯝꯕ ꯂꯩꯕꯗꯒꯤ ꯂꯣꯏꯔꯦ, ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ꯫ ꯑꯁꯦꯝꯕ꯭ꯂꯤ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯗꯨꯕꯨ ꯌꯥꯔꯦ ꯅꯪꯁꯨꯅꯦ ꯋꯥꯗꯣ ꯉꯥꯡꯉꯥꯅꯨ꯫ ꯃꯤ ꯀꯣꯂꯦꯖ ꯀꯥꯕꯗ ꯀꯦꯊꯔꯒ ꯂꯥꯛꯅꯔꯤꯁꯦ ꯎꯔꯦꯗꯅ꯫ ꯀꯦꯔꯒ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯦ ꯍꯞꯇꯥ ꯑꯃꯅꯤ ꯂꯩꯔꯒ ꯃꯁꯨꯝ ꯇꯥꯕ ꯍꯧꯔꯗꯣꯏꯅꯤ꯫ ꯀꯣꯂꯦꯖ ꯂꯥꯛꯄꯕꯨ ꯂꯨꯍꯣꯡꯕ ꯆꯠꯄꯁꯤ ꯃꯉꯥꯏꯔꯦꯅꯦ, ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯇꯝꯃꯛꯇꯅ ꯃꯥꯡꯂꯕꯅꯤ꯫ ꯑꯁ ꯅꯪꯁꯨꯅꯦ ꯁꯥꯎꯔꯅꯨ ꯌꯥꯔꯦ, ꯑꯩꯗꯣ ꯌꯥꯝ ꯉꯟꯅꯗꯤ ꯂꯣꯏꯁꯤꯟꯖꯕꯅꯤ, ꯑꯗꯣ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ꯫ ꯍꯣ ꯅꯪꯅ ꯀꯦꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯕꯖꯥꯔꯗꯨꯗ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯂꯦꯞꯂꯒ ꯅꯪ ꯂꯥꯛꯄ ꯉꯥꯏꯗꯨꯅꯤ ꯁꯥꯎꯅꯤꯡꯉꯤꯁꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯜꯂꯦꯅ ꯍꯥꯏꯗꯣ, ꯑꯗꯨꯒ ꯌꯦꯡꯉꯣꯕ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯕꯨ ꯐꯝꯈ꯭ꯔꯗꯤ ꯁꯨꯛꯍꯧ ꯍꯧꯒꯠꯅꯤꯡꯗꯦ ꯈꯪꯂꯕ꯭ꯔꯣ? ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯀꯦꯔꯛꯄꯒꯤ ꯉꯥꯡꯁꯤꯟꯅꯔꯒ ꯁꯥꯎꯁꯤꯟꯅꯔꯒ ꯀꯦꯔꯛꯏꯁꯤꯗꯤ꯫ ꯇꯧꯕꯗꯤ ꯍꯤꯔꯣꯗꯣ ꯁꯤꯗ ꯇꯝꯂꯕꯅꯤꯅ ꯀꯦꯅꯤꯡ ꯇꯥꯕꯅꯤ꯫ ꯅꯪꯗꯤ ꯁꯤꯠꯂꯕꯤꯅꯤ, ꯅꯪꯗꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯪ ꯅꯣꯡꯃꯇ ꯅꯃꯥꯟꯅꯕꯤꯒꯤ ꯈꯟꯕꯤꯕ꯭ꯔꯕ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯗꯅ ꯅꯨꯄꯥ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯉꯤꯅꯤ꯫ ꯅꯃꯥꯟꯅꯕꯤꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯁꯤꯠꯇ꯭ꯔꯦ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯀꯩꯅꯣ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯁꯦꯝꯕꯤꯕ ꯌꯥꯕꯅꯦꯕ꯫ ꯅꯠꯇꯦ, ꯑꯩꯁꯦ ꯅꯨꯄꯥ ꯂꯂꯣꯟꯕꯤꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯈꯜꯂꯒ ꯄꯤꯕ ꯉꯝꯅꯤ ꯈꯜꯂꯤꯔꯕ ꯑꯩꯁꯦ? ꯅꯪꯅ ꯄꯤꯕ ꯉꯝꯂꯣꯏ ꯈꯪꯕꯗꯩꯅꯤ ꯑꯩꯅ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯡꯊꯥꯏꯁꯦ꯫ ꯑꯩ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯨꯄꯥ ꯐꯕ ꯃꯁꯛꯀ ꯌꯥꯝ ꯐꯖꯕ ꯑꯃ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯣꯏꯔꯣ ꯀꯣꯏꯔꯣ, ꯑꯩ ꯕꯣꯔꯗꯒꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯂꯣꯏ ꯍꯦꯛ ꯊꯨꯡꯖꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ꯫ ꯃꯇꯨꯡꯗꯗꯤ ꯀꯩꯁꯨ ꯊꯦꯡꯂꯔꯣꯏ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯗ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯀꯣꯂꯦꯖꯁꯤꯗ ꯑꯩꯈꯣꯏꯅꯤꯈꯛ ꯇꯝꯗꯣꯔꯤꯁꯦ, ꯑꯁ ꯅꯠꯇꯦ ꯏꯕꯥꯅꯤꯈꯛ ꯑꯗꯨꯝ ꯇꯥꯗꯣꯔꯕꯕ ꯇꯧꯔꯤꯁꯦ? ꯈꯪꯅꯕꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯗꯤ ꯕꯤꯠ ꯂꯩꯗꯧ ꯃꯥꯟꯗꯦꯗ꯫ ꯃꯤ ꯑꯇꯣꯞꯄ ꯈꯪꯅꯕ ꯈꯪꯅꯗꯕ ꯀꯩꯝ ꯈꯟꯗꯦ, ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯒ ꯂꯣꯏꯔꯦ, ꯑꯇꯩꯗꯤ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯈꯪꯅꯔꯛꯇꯧ ꯂꯩꯔꯦ꯫ ꯑꯗꯣ ꯍꯤꯔꯣꯗꯨꯁꯨ ꯃꯃꯥꯟꯅꯕꯅꯤꯗꯨꯁꯨ ꯁꯤꯗ ꯇꯝꯃꯤꯗꯨꯗꯤ, ꯃꯣꯏꯁꯨ ꯇꯝꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯁꯕꯖꯦꯛ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ, ꯑꯗꯣ ꯀꯦꯝꯄꯁ ꯄꯨꯜꯂꯕꯅꯤꯅ ꯌꯥꯔꯦ ꯀꯩꯅꯣ꯫ ꯑꯁ ꯑꯗꯨꯃꯥꯏ ꯌꯥꯝ ꯍꯥꯏꯅꯨ, ꯑꯩ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ꯫ ꯀꯣꯂꯦꯖꯁꯤꯗ ꯃꯥꯁꯨ ꯇꯝꯃꯤꯀꯣ, ꯃꯥꯒ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤꯅꯦ꯫ ꯏꯁ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤꯕꯤꯒꯦ ꯀꯣꯏꯅꯁꯤ ꯑꯗꯨ ꯈꯛꯇꯅꯦ ꯍꯥꯏꯔꯤꯗꯣ, ꯑꯇꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯄꯥꯎꯗꯤ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯄꯥꯎꯕꯨꯗꯤ ꯐꯥꯎꯅꯩ, ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯕꯗꯤ ꯃꯌꯥꯝꯃꯛꯇ ꯆꯣꯞꯄꯛꯀꯅꯤ ꯈꯟꯗꯅ ꯐꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯗꯤ ꯃꯥꯁꯦ ꯍꯩꯅꯧ ꯍꯥꯏꯕ ꯌꯥꯗꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯂꯦꯟꯕꯅꯤ ꯈꯟꯅ ꯎꯄꯥꯏ ꯂꯩꯇ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯂꯥꯞꯇꯛꯅ ꯕꯣꯕꯤꯒ ꯃꯃꯥꯟꯅꯕ ꯔꯣꯁꯟꯒ ꯂꯦꯞꯇꯨꯅ ꯁꯅꯥꯅꯨ ꯍꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯕꯣꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯒꯤ ꯋꯥꯖꯃꯟꯗꯤ ꯐꯪꯗꯤ ꯐꯪꯉꯤ ꯚꯥꯏ, ꯂꯥꯛꯇꯤ ꯂꯥꯛꯏ꯫ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯦ, ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯁꯨꯛ ꯊꯦꯡꯅ ꯌꯧꯔꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯒꯦꯅ ꯉꯥꯏꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯪꯁꯨ ꯒꯥꯔꯤꯁꯤ ꯂꯩꯔꯕꯅꯤꯅ ꯆꯥꯟꯁ ꯂꯧꯔꯒ ꯀꯣꯛ ꯃꯌꯨꯝꯗꯩ ꯄꯨꯕꯤꯔꯛꯄ ꯌꯥꯕꯅꯤꯀꯣ꯫ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯗ, ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗ꯭ꯔꯗꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯣꯏꯅꯤ꯫ ꯑꯩꯁꯨ ꯃꯇꯝꯗꯣ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤꯅꯤ ꯀꯩꯅꯣ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯁꯥꯏꯠꯇꯒꯤ ꯑꯃꯒ ꯊꯣꯛꯆꯤꯜꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯤ ꯊꯃꯣꯏꯗꯣ ꯃꯩꯁꯨꯠ ꯃꯅꯝꯅ ꯋꯥꯏ ꯆꯥꯏꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯅꯕꯨ ꯅꯣꯏꯗꯤ ꯀꯩ ꯍꯥꯏꯕ ꯉꯝꯂꯨꯅꯤ? ꯑꯩꯈꯣꯏ ꯋꯥꯗꯤ ꯃꯇꯝꯅ ꯏꯈꯨꯠꯁꯤ ꯂꯩꯔꯤꯉꯩꯗꯅꯦ ꯁꯠ ꯁꯠ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧ, ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯟꯕꯅ ꯐꯩ ꯈꯜꯂꯤꯀꯣ꯫ ꯌꯥꯔꯤꯁꯤ ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ, ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗ ꯂꯥꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ꯫ ꯁꯅꯥꯅꯨ ꯍꯣꯏꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯕꯣꯕꯤ ꯍꯣꯏꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯕꯣꯕꯤꯅ ꯁꯅꯥꯅꯨ, ꯆꯅꯨꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯕꯣꯕꯤ ꯅꯪꯁꯨ ꯁꯤꯗ ꯇꯝꯕ꯭ꯔꯣ? ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯦꯌꯦ, ꯁꯅꯥꯅꯨꯒ ꯑꯩꯈꯣꯏ ꯈꯛꯂꯅ ꯈꯜꯂꯒ ꯅꯣꯏꯁꯨ ꯇꯝ ꯂꯩꯔꯝꯃꯤ, ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ꯫ ꯁꯅꯥꯅꯨꯅ ꯑꯩꯗꯤ ꯅꯪ ꯁꯤꯗ ꯇꯝꯃꯤꯒ ꯈꯪꯗꯦꯅꯦ, ꯉꯁꯤ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯈꯪꯅꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯕꯣꯕꯤ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯩꯁꯨ ꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯉꯥꯏꯔꯝꯕꯅꯦ, ꯂꯥꯞꯅ ꯂꯥꯛꯄꯗꯨꯗ ꯅꯣꯏ ꯃꯥꯟꯕ, ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯃꯤ꯫
ꯑꯩꯈꯣꯏ ꯈꯛꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯃꯤ ꯈꯔꯁꯨ ꯁꯥꯏꯟꯁꯇꯅ ꯑꯌꯥꯝꯕ ꯇꯝꯈ꯭ꯔ ꯃꯥꯜꯂꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯁꯕꯖꯦꯛ ꯂꯧꯒꯦ ꯏꯪꯂꯤꯁꯅꯤ ꯅꯣꯏꯗꯤ ꯁꯅꯥꯅꯨꯅ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯨꯅꯤ ꯂꯥꯛꯑꯣ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯀꯥꯔꯛꯄꯅꯤꯅ ꯀ꯭ꯂꯥꯁ ꯍꯥꯟꯅ ꯌꯥꯎꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯕꯅꯤꯅ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯆꯅꯨꯂꯦꯝꯕꯤꯒ ꯑꯩꯈꯣꯏꯅꯤꯈꯛ ꯑꯣꯏꯔꯗ꯭ꯔꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯅꯤ ꯑꯗꯣ ꯅꯣꯏꯁꯨ ꯌꯥꯎꯔꯝꯃꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯔꯣꯁꯟꯅ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯝ ꯌꯥꯎꯔꯝꯗꯣꯏ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯦ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯅꯣꯠꯁ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯕꯁꯨ ꯌꯥꯔꯦꯗꯅ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨꯅꯤ ꯅꯣꯏꯅ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕ ꯕꯣꯕꯤꯅ ꯄꯨꯡꯁꯨ ꯇꯥꯗꯧꯔꯦ ꯆꯪꯉꯁꯦ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯎꯗꯤ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯐꯥꯎꯅ ꯇꯥꯔꯦꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗꯨ ꯊꯤꯗꯨꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯕꯣꯕꯤꯗꯤ ꯁꯦꯞꯊ ꯍꯥꯟꯅꯒꯨꯝ ꯁꯅꯥꯅꯨꯕꯨ ꯅꯣꯛꯃꯤꯕ ꯃꯤꯠꯌꯦꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯁꯅꯥꯅꯨꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯤ ꯕꯣꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯅ ꯃꯈꯣꯏꯅꯤꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯀꯣꯂꯦꯖ ꯒꯦꯠ ꯃꯃꯥꯡꯗꯅꯤ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯗꯣ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯚꯤꯛꯇꯔꯅ ꯑꯩꯈꯣꯏ ꯍꯦꯅꯔꯤꯁꯦ ꯍꯟꯗꯛꯇꯤ ꯈꯪꯍꯣꯡ ꯍꯣꯡꯕꯗꯧ ꯇꯧꯔꯦ ꯅꯠꯇꯦ ꯃꯥꯏ ꯁꯅꯥꯅꯨꯗꯣ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ ꯃꯥꯒꯤꯕꯨ ꯂꯩꯅꯔꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒ ꯂꯣꯏ ꯀꯥꯎꯋꯦ ꯑꯗꯨꯅꯤ ꯀꯣꯂꯦꯖ ꯂꯥꯛꯃꯤꯟꯅꯕꯗꯒꯤ ꯀꯔꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯌꯦꯡꯉꯨ ꯁꯅꯥꯅꯨꯗꯣ ꯂꯨꯝꯕ ꯆꯠꯈ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯈꯠꯅꯍꯧ ꯆꯠꯂꯤꯔꯥ ꯈꯪꯗꯦꯃꯤ ꯃꯥꯅ ꯃꯤ ꯈꯠꯅꯕ ꯐꯨꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯃꯤ ꯁꯅꯥꯅꯨꯅ ꯃꯔꯣꯜ ꯑꯃ ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ ꯃꯁꯥꯅ ꯌꯥꯅꯤꯡꯉꯤ ꯈꯪꯗꯦ ꯌꯥꯅꯤꯡꯗꯦ ꯈꯪꯗꯦ ꯅꯝꯐꯨ ꯍꯥꯐꯨꯗ ꯇꯧꯔꯒ ꯅꯝꯗꯅꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯧꯖꯤꯛꯅ ꯅꯨꯄꯤꯗꯣ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯑꯩꯈꯣꯏꯒ ꯐꯥꯎꯕ ꯎꯅꯕ ꯁꯪꯗ꯭ꯔꯤ ꯌꯦꯡꯉꯣ ꯖꯨꯂꯤꯌꯥꯒ ꯈꯪꯅꯔꯤꯉꯩꯗꯗꯤ ꯈꯔ ꯐꯕꯅꯦ ꯍꯧꯖꯤꯛꯅ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯅ ꯕꯤꯖꯤꯅꯒ ꯂꯩꯔꯤꯕ ꯀꯣꯜ ꯇꯧꯕꯒ ꯑꯝꯇ ꯄꯥꯏꯕꯤꯔꯛꯈꯤꯗ꯭ꯔꯦ ꯂꯕꯦꯔꯤꯌꯥꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯗꯦꯟꯖꯔ ꯑꯣꯏꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅꯕꯨ ꯅꯥꯈ꯭ꯔꯗꯤ ꯐꯔꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯂꯥꯌꯦꯡꯗꯧꯕ ꯗꯣꯛꯇꯔꯁꯨ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯒꯨꯂꯤꯁꯨ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯂꯩꯔꯨꯔꯒꯦꯅ ꯊꯤꯔꯁꯨ ꯐꯪꯗꯕ ꯌꯦꯡꯁꯤꯜꯂꯨꯔꯒ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯑꯃꯨꯛ ꯐꯪ ꯈꯪꯗꯦꯗ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯥꯕ ꯈꯔ ꯍꯧꯔꯛꯂ ꯃꯥꯜꯂꯦ ꯁꯤꯝꯇꯝꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯩꯁꯨ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯃ ꯇꯥꯟꯅꯍꯧꯗ꯭ꯔꯗꯤ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯀꯥꯏꯗꯧ ꯃꯥꯜꯂꯦꯕ ꯅꯁꯥꯅ ꯗꯣꯛꯇꯔ ꯊꯤꯖꯍꯧ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯒꯤ ꯗꯣꯛꯇꯔ ꯊꯤꯕꯤꯕꯒ ꯍꯩꯖꯗꯦ ꯚꯥꯏꯔꯁꯇꯣ ꯀꯔꯥꯏꯗꯒꯤ ꯂꯧꯅꯔꯛꯂꯤꯅꯣꯅ ꯃꯔꯤ ꯃꯈꯣꯡ ꯌꯦꯡꯂꯒ ꯆꯦꯛꯁꯤꯟꯅ ꯊꯤꯖꯤꯟꯖꯧ ꯃꯤ ꯑꯣꯟꯅꯔꯝꯂꯕꯗꯤ ꯑꯗꯨꯒꯤꯁꯨ ꯗꯁꯥ ꯇꯥꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯅꯥꯕ ꯌꯦꯡꯍꯧꯕ ꯑꯃꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯇꯥꯔꯛꯀꯗꯧꯔꯦꯗꯅ ꯐꯤꯕꯝ ꯈꯔ ꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯏ ꯗꯣꯛꯇꯔꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯦ ꯄꯦꯁꯦꯟꯅ ꯃꯔꯣꯜ ꯑꯃ ꯚꯥꯏꯔꯁꯅ ꯆꯥꯊꯠꯄ ꯍꯧꯔꯛꯄꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯑꯩꯒꯤꯗꯤ ꯐꯥꯔꯁ ꯁ꯭ꯇꯦꯖ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯗ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏ ꯑꯣꯏꯔꯦ ꯅꯪꯒꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦꯅ ꯃꯃꯥꯟꯅꯕꯤꯅ ꯄꯥꯎ ꯍꯥꯏꯔꯛꯑꯦꯕꯀꯣ ꯚꯤꯛꯇꯔ ꯉꯛꯅ ꯙꯅꯔꯥꯖꯇ ꯌꯦꯡꯂꯒ ꯀꯩꯅꯣ ꯃꯥꯗꯤ ꯅꯪꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯗꯥꯏꯅꯦ ꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯗꯅ ꯆꯦꯟꯈ꯭ꯔꯤꯅꯣ ꯍꯟꯗꯛ ꯍꯦꯅꯔꯤꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯒꯤ ꯃꯇꯥꯡꯗꯨꯗꯒꯤ ꯄꯥꯎꯕꯨꯗꯤ ꯐꯖꯅ ꯐꯥꯎꯅꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯏ ꯃꯑꯣꯡꯁꯤ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯗꯕꯩꯕꯨ ꯑꯇꯣꯞꯄ ꯑꯃ ꯀꯣꯏ ꯂꯩꯔꯝꯃꯤꯗꯨꯅꯤ ꯑꯩꯅꯁꯨ ꯀꯌꯥ ꯄꯥꯝꯗꯕꯗꯨꯗ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯆꯦꯟꯈꯤꯕꯗꯨꯅ ꯐꯔꯦ ꯈꯜꯂꯤ ꯃꯤꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯥꯏ ꯅꯨꯄꯤꯒ ꯆꯦꯟꯈꯤꯕꯁꯦ ꯌꯥꯝ ꯆꯥꯛꯅꯗꯅ ꯋꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯕꯦꯟꯗꯔꯗꯒꯁꯦ ꯆꯪꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯅꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯛꯃꯤ ꯌꯥꯝ ꯍꯔꯥꯎꯕꯗꯧꯅꯒ ꯇꯧꯏꯅꯦ ꯑꯩꯒ ꯈꯪꯅꯔꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯆꯦꯟꯈꯤꯕꯗꯣ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯃꯥ ꯈꯛꯇꯅ ꯅꯨꯄꯤꯁꯦ ꯑꯩꯁꯨ ꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯅꯔꯤ ꯖꯥꯠꯅꯤ ꯃꯥ ꯑꯃ ꯆꯠꯈ꯭ꯔꯁꯨ ꯑꯅꯧꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯆꯣꯡꯈ꯭ꯔꯦꯅ ꯁꯦꯠ ꯑꯣꯏꯔꯒ ꯋꯥꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯏꯁꯥꯅ ꯏꯁꯥ ꯋꯥꯍꯟꯖꯕ ꯍꯧꯅꯗꯦ ꯑꯇꯣꯞꯄ ꯑꯃ ꯈꯪꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯁꯅꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯆꯅꯨꯂꯦꯝꯕꯤꯗꯣ ꯀꯟꯅ ꯂꯨꯝꯂꯤꯕꯅꯤ ꯃꯦꯁꯦꯁꯀꯗꯣ ꯈꯔ ꯊꯥꯖꯤꯜꯂꯒ ꯄꯥꯎ ꯈꯔ ꯐꯥꯎꯅꯒꯦ ꯀꯥꯟꯅꯗꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯃꯥꯏꯌꯣꯟ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯇꯤꯟꯅꯕꯗ ꯑꯃꯅ ꯅꯪ ꯑꯣꯏꯈ꯭ꯔꯅꯤ ꯑꯃꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯇꯥꯟꯅꯍꯧꯔꯁꯤꯔꯅꯦ ꯁꯛ ꯊꯤꯕ ꯅꯪꯒ ꯐꯖꯕ ꯑꯩꯈꯣꯏꯒꯗꯤ ꯀꯝꯄꯤꯌꯔ ꯇꯧꯔꯛꯀꯅꯣ ꯍꯥꯏꯖꯔꯤꯕ ꯅꯨꯄꯤꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯁꯦ ꯁꯛꯇꯁꯨ ꯂꯩꯀꯣ ꯏꯁ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯏꯕꯣ
ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟ ꯈꯪꯅ ꯆꯥꯟꯅꯗꯅ ꯀꯣꯏꯅꯔꯕꯗꯤ ꯍꯌꯦꯡ ꯄꯨꯟꯅ ꯗꯦꯠ ꯆꯠꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯗꯅ ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯗꯤ ꯁꯤꯗꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯇꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈꯤ ꯇꯥꯕꯅꯤꯅꯦ ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯊꯦꯡꯅꯕ ꯑꯃꯒ ꯍꯦꯛꯇ ꯀꯣꯏꯅꯔꯣ ꯀꯩꯗꯧꯔꯣꯅꯤ ꯐꯪꯗ꯭ꯔꯗꯤ ꯋꯥꯕ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯒ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯃꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯁꯨ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯄꯥꯎꯁꯨ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯀꯩꯝꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯅꯧꯕ ꯑꯃ ꯀꯣꯏꯅꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯁꯨ ꯑꯅꯧꯕ ꯑꯃ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯅꯪꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯇꯝꯃꯨꯀꯣ ꯑꯩꯁꯨ ꯕꯕꯥꯗ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯅꯕ ꯀꯟꯅ ꯇꯥꯛꯂꯤꯕꯅꯤ ꯒꯥꯔꯤꯗꯨ ꯂꯩꯔꯗꯤ ꯍꯦꯅꯔꯤꯅ ꯑꯃꯗꯣ ꯍꯥꯞꯂꯒ ꯑꯩꯅ ꯑꯃꯗꯣ ꯃꯅꯤꯡꯗ ꯍꯥꯞꯄꯒ ꯌꯥꯏꯗꯅ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟꯗꯨꯁꯨ ꯄꯪꯁꯥ ꯁꯥꯔꯨꯅꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯤꯡꯉꯤ ꯑꯣꯔ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯀꯣ ꯍꯦꯅꯔꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯉꯝꯃꯛꯏꯅꯤꯀꯣ ꯅꯪꯁꯨ ꯒ꯭ꯌꯥꯟꯗꯣ ꯈꯔ ꯇꯥꯎ ꯅꯨꯄꯤ ꯃꯁꯥꯗ ꯍꯥꯟꯅ ꯑꯝꯇ ꯈꯪꯍꯟꯀꯣ ꯋꯥꯟ ꯁꯥꯏꯗꯦꯠ ꯂꯞꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦ ꯏꯁꯥ ꯃꯁꯥ ꯌꯥꯅꯅ ꯈꯪꯅꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯚꯤꯛꯇꯔꯅ ꯍꯣꯏ ꯅꯨꯄꯤ ꯃꯁꯥ ꯈꯪꯍꯟꯗꯅ ꯀꯃꯥꯏꯅ ꯏꯊꯟꯇ ꯀꯣꯏꯗꯣꯔꯤꯒꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔ ꯇꯨꯡꯗ ꯇꯞꯅꯤꯡꯅ ꯀꯣꯏꯒꯦ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯁꯅꯥ ꯂꯨꯂꯨꯝꯕ ꯁꯥꯔꯒ ꯑꯃꯗꯨꯁꯨ ꯑꯩꯅ ꯈꯔ ꯆꯥꯎꯁꯤꯟꯁꯤꯟꯅꯗꯕ ꯌꯥꯗꯦ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯔꯒ ꯃꯨꯠ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯇꯣꯞꯄ ꯑꯃꯅ ꯁꯥꯏꯗꯒꯤ ꯂꯥꯝꯁꯤꯜꯂꯗꯤ ꯑꯩ ꯈꯛꯇꯅꯤ ꯋꯥꯖꯗꯧꯔꯤꯁꯦ ꯋꯥꯔꯤꯗꯗꯤ ꯅꯪꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦꯅꯦ ꯇꯧꯊꯣꯔꯛꯄꯗꯅ ꯊꯣꯠ ꯂꯥꯎꯏ ꯃꯑꯣꯡ ꯃꯥꯜꯍꯟꯕꯗꯨꯅ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯈꯪꯂꯕ꯭ꯔꯣ ꯍꯦꯅꯔꯤꯁꯨ ꯆꯍꯤ ꯀꯌꯥꯅꯣ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯪꯈ꯭ꯔꯤꯗꯣ ꯅꯁꯥꯅ ꯃꯨꯟꯅ ꯐꯖꯅ ꯈꯟꯊꯀꯣꯀꯣ ꯑꯩꯗꯤ ꯌꯨꯝ ꯆꯠꯅꯤꯡꯂꯕꯅꯤ ꯃꯥꯒꯤ ꯍꯦꯅꯔꯤ ꯍꯥꯏꯗꯨꯅ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯒꯥꯔꯤꯁꯤꯅ ꯁꯤꯗ ꯈꯥꯝꯖꯤꯜꯂꯝꯃꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯝꯇ ꯀꯣꯜ ꯇꯧꯁꯤꯜꯂꯣ ꯆꯠꯂꯁꯤ ꯌꯥꯏꯌꯣ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤꯅ ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯉꯥꯡꯗꯅ ꯁꯤꯗ ꯐꯝꯃꯤꯁꯦ ꯀꯌꯥꯔꯦ ꯀꯥꯟꯅꯗꯦ ꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯃꯥ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯃꯅꯨꯡ ꯆꯪꯂꯨꯔꯁꯤ ꯃꯣꯏꯒꯤ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯄꯥꯗꯣ ꯑꯗꯨ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯍꯦꯅꯔꯤꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯁꯅꯥꯅꯨꯗꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯅ ꯍꯜꯂꯛꯄꯗ ꯍꯦꯅꯔꯤꯗꯨ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯅꯔꯤ ꯉꯁꯤꯗꯤ ꯁꯥꯏꯀꯜꯒꯤ ꯃꯍꯨꯠ ꯘꯔꯤ ꯑꯣꯏꯅ ꯈꯥꯝꯂꯝꯃꯤ ꯉꯁꯥꯏ ꯁꯅꯥꯅꯨꯅ ꯂꯥꯛꯄꯗꯗꯤ ꯂꯩꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯂꯨꯔꯦ ꯍꯦꯅꯔꯤ ꯁꯅꯥꯅꯨꯗ ꯌꯦꯡꯂꯒ ꯅꯍꯧꯗꯤ ꯌꯥꯕꯖꯥꯠꯅꯤꯅꯦ ꯑꯩꯁꯦ ꯀꯩꯅꯣ ꯉꯁꯤꯅ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯎꯅꯤꯡꯉꯤ ꯂꯥꯛꯄꯅꯤ ꯌꯥꯗ꯭ꯔꯥ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝ ꯐꯖꯗꯦ ꯆꯠꯈ꯭ꯔꯣ ꯑꯩꯁꯦ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯍꯜꯂꯣ ꯍꯥꯏꯔꯤꯔꯣ ꯅꯪ ꯎꯅꯕ ꯂꯥꯛ ꯌꯥꯅꯕ ꯑꯩ ꯅꯨꯄꯤ ꯎꯅꯕꯕꯨ ꯑꯌꯨꯛ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇꯦ ꯎꯕꯨ ꯎꯅꯤꯡꯉꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯤ ꯅꯪꯅ ꯅꯣꯏ ꯕꯕꯥ ꯍꯣꯏ ꯈꯪꯈꯤꯅꯤꯅ ꯄꯥꯈꯠꯃꯟꯕꯗꯨꯗ ꯇꯧꯔꯛꯇ꯭ꯔꯕ ꯋꯥꯊꯤ ꯌꯥꯝ ꯇꯧꯏ ꯍꯟꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯆꯪꯂꯒꯦꯕ ꯁꯅꯥꯅꯨ ꯁꯣꯝꯗ ꯃꯤꯅ ꯎꯈ꯭ꯔꯅꯤꯅ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯊꯋꯥ ꯁꯥꯗꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯐꯖꯩꯅꯦ ꯑꯇꯩ ꯃꯐꯝꯗꯗꯤ ꯆꯠꯇ꯭ꯔꯁꯨ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯐꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯀꯩꯗꯧꯔꯨꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯆꯪꯂꯒ ꯆꯥꯔ ꯍꯜꯂꯛꯀꯅꯤ ꯒꯥꯔꯗꯦꯟ ꯆꯪꯂꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯐꯖꯕ ꯃꯐꯝꯗ ꯐꯣꯇꯣ ꯈꯔ ꯀꯥꯞ ꯋꯥꯔꯤ ꯈꯔ ꯁꯥꯟꯅ ꯇꯧꯅꯤ ꯑꯗꯨꯅ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯅꯪꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯔꯝꯃꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯁ ꯑꯩꯅ ꯁꯣꯝꯗ ꯃꯤ ꯂꯥꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯔꯦ ꯋꯥꯔꯤꯗꯣ ꯈꯔ ꯉꯥꯡꯂꯕꯗꯤ ꯍꯟꯈ꯭ꯔꯣ ꯌꯥꯔꯦ ꯍꯦꯅꯔꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯐꯣꯟꯗ ꯐꯪꯉꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅ ꯐꯪꯗꯦ ꯀꯣꯂꯦꯖꯇ ꯐꯪꯉꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯥꯡꯉꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯃꯇꯥꯡꯗꯅꯤ ꯇꯥꯟꯖꯥ ꯌꯥꯗ꯭ꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯇꯥꯟꯖꯥꯗꯣ ꯄꯤꯔꯕꯅꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯅꯔꯨꯏ ꯍꯧꯖꯤꯛꯁꯦ ꯙꯨꯞ ꯊꯥꯕꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄꯗꯧ ꯇꯧ ꯑꯩ ꯀꯩꯁꯨ ꯅꯪ ꯐꯥꯔꯒ ꯆꯠꯇꯧ ꯅꯠꯇꯦ ꯁꯨꯝ ꯅꯪ ꯎꯅꯤꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯄꯅꯤ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯎꯅꯔꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯀꯣꯂꯦꯖꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯁꯤꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯋꯥꯔꯤꯁꯤꯗꯤ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯁꯥꯟꯅꯔꯁꯨ ꯂꯣꯏ ꯅꯥꯏꯒꯗꯕ ꯅꯠꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯑꯃ ꯀꯣꯏꯊꯣꯛꯂꯒ ꯉꯥꯡꯅꯗ꯭ꯔꯁꯨ ꯃꯁꯪ ꯑꯣꯏꯕ ꯋꯥꯔꯤ ꯈꯛꯇꯃꯨꯛ ꯁꯥꯟꯅꯔꯒ ꯌꯥꯔꯦ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯕꯅꯤ
ꯅꯪꯅ ꯁꯤ ꯂꯥꯛꯏꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯌꯨꯝꯗ ꯕꯕꯥ ꯍꯣꯏ ꯂꯩꯍꯧꯏ ꯗꯨꯀꯥꯟꯗ ꯉꯥꯛꯊꯣꯛꯂꯛꯄꯁꯤꯗ ꯍꯦꯅꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯨꯀꯥꯟꯗ ꯉꯥꯛꯊꯣꯛꯂꯛꯄꯁꯤꯗ ꯑꯉꯥꯎ ꯐꯩ ꯃꯥꯟꯕ ꯑꯌꯨꯛ ꯊꯦꯡꯅꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯉꯥꯎꯔꯁꯨ ꯐꯩꯔꯁꯨ ꯑꯩꯒꯤꯁꯦ ꯅꯪ ꯁꯦꯟꯅꯕ ꯂꯥꯛꯏꯅꯦ ꯌꯨꯝꯗ ꯕꯕꯥꯒ ꯃꯃꯥꯒꯗꯣ ꯄꯥꯛ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯅꯥꯝꯇꯅ ꯆꯪꯕ ꯉꯝꯗꯅꯕ ꯅꯪ ꯁꯦꯟꯅꯒꯦꯅ ꯂꯥꯛꯏꯅꯦ ꯁꯦꯟꯅꯕꯤꯔꯅꯨ ꯀꯩꯁꯨ ꯌꯨꯝꯗ ꯕꯕꯥ ꯍꯣꯏꯁꯨ ꯂꯣꯏ ꯂꯩꯍꯧꯏ ꯌꯥꯔꯦ ꯅꯪ ꯍꯟꯈ꯭ꯔꯣ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯊꯦꯡꯖꯤꯜꯂꯦ ꯃꯝꯁꯤꯜꯂꯦꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯅꯪ ꯀꯤꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯈꯤꯅꯤ ꯈꯟꯕꯒꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯅꯤꯅꯦ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯈꯛꯇ ꯅꯨꯡꯁꯤꯕꯅꯤ ꯅꯪꯅꯗꯤ ꯑꯩꯁꯦ ꯍꯩꯅꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯅꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯅ ꯏꯁꯥ ꯏꯊꯟꯇ ꯈꯟꯖꯔꯅꯤ ꯋꯥꯈꯜꯅ ꯄꯪꯁꯥ ꯁꯥꯒꯠꯂꯒ ꯄꯉꯥꯡ ꯉꯥꯡꯅꯨ ꯁꯦ ꯍꯟꯈ꯭ꯔꯣ ꯊꯦꯡꯖꯤꯜꯂꯦ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯅꯤ ꯅꯪꯅ ꯍꯥꯏꯗꯣꯛꯇꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯐꯔꯦ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯆꯠꯂꯒꯦ ꯅꯪꯁꯨ ꯐꯖꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯅꯨꯗꯤ ꯃꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯍꯦꯅꯔꯤꯗ ꯌꯦꯡꯂꯤ ꯁꯅꯥꯅꯨ ꯋꯥꯈꯜꯗ ꯑꯩꯅ ꯃꯥ ꯊꯦꯡꯅꯗꯅꯕ ꯂꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯉꯁꯤꯅ ꯁꯤꯗ ꯑꯃꯨꯛ ꯄꯠ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯣꯏꯅꯔꯤꯈꯩ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯀꯥꯏꯅꯅꯕ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯈꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯈꯤꯅꯤ ꯈꯪꯈꯤꯅꯤ ꯈꯟꯅ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯥꯅ ꯂꯥꯛꯄꯗ ꯀꯣꯟꯊꯣꯡꯗ ꯃꯄꯥꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯁꯅꯥꯅꯨꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯁꯨ ꯍꯥꯏꯐꯦꯠ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯂꯒ ꯂꯝꯕꯤꯔꯣꯝꯗ ꯊꯣꯛꯈ꯭ꯔꯦ